ꯋꯥꯔꯤꯁꯤꯁꯨ ꯄꯨꯡꯂꯣꯏ ꯍꯦꯛ ꯂꯣꯏꯔꯦ ꯍꯥꯟꯅꯗꯤ ꯈꯔ ꯊꯧꯖꯔꯝꯕꯅꯤ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯧꯔꯨꯗꯨꯅ ꯒꯥꯔꯤ ꯀꯠꯁꯦ ꯂꯣꯏꯅ ꯍꯦꯛ ꯊꯨꯗꯦꯛꯂꯒ ꯊꯝꯕꯤꯔꯦꯕ ꯇꯧꯔꯤꯁꯤ ꯁꯦꯝꯖꯤꯟꯒꯦ ꯇꯧꯕꯁꯨ ꯁꯦꯟ ꯍꯥꯏꯔꯦ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯂꯩꯇꯦ ꯅꯍꯥꯟ ꯇꯣꯅꯥꯎꯗꯒꯤ ꯂꯧꯔꯛꯄ ꯁꯦꯟꯁꯤꯡꯗꯨ ꯁꯅꯥ ꯈꯔꯗꯤ ꯂꯦꯞꯍꯧꯔꯦ ꯑꯗꯨꯕꯨꯅꯦ ꯂꯦꯞꯄꯤꯕ ꯁꯅꯥꯁꯤ ꯑꯩ ꯄꯦꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯑꯃꯃꯝꯅ ꯁꯤꯟꯅꯔꯤꯕ ꯁꯅꯥꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯁꯤꯒꯤ ꯁꯅꯥ ꯈꯔꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯗꯨ ꯁꯦꯟꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯍꯦꯔꯥ ꯀꯩꯗꯧꯕꯒꯤ ꯋꯥꯖꯔꯨꯅꯤꯒꯦ ꯇꯣꯅꯥꯎ ꯂꯩꯔꯤꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯦꯟꯗꯣ ꯈꯔꯒ ꯄꯨꯔꯨꯈꯤꯒꯦ ꯍꯌꯦꯡ ꯂꯩꯔꯒ ꯁꯤꯡꯉꯛꯀꯦ ꯀꯣꯛ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯂꯣꯏꯔꯦ ꯑꯗꯨ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯆꯥꯎꯕꯤꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯃꯥ ꯍꯦꯛ ꯈꯪꯍꯜꯂꯨꯔꯗꯤꯅꯦ ꯃꯥꯒꯤ ꯁꯔꯨꯛ ꯄꯤꯌꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯐꯅꯗꯨꯝ ꯐꯔꯦ ꯀꯅꯥꯝꯇ ꯍꯦꯛ ꯈꯪꯍꯟꯗꯅ ꯏꯇꯣꯝꯇ ꯇꯣꯅꯥꯎꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯇꯣꯅꯥꯎꯗꯒꯤ ꯁꯦꯟ ꯄꯨꯔꯤꯕ ꯅꯠꯇꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯇꯣꯅꯥꯎꯗꯕꯨ ꯁꯦꯟ ꯀꯌꯥꯝ ꯄꯥꯏꯒꯦ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯤꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯕ ꯑꯉꯥꯡ ꯑꯗꯨꯗꯒꯤꯕꯨ ꯁꯦꯟ ꯄꯨꯔꯤꯅꯤꯅꯦ ꯍꯥ ꯑꯣ ꯇꯣꯅꯥꯎ ꯍꯣꯏ ꯍꯥꯟꯅꯒꯤ ꯇꯣꯅꯥꯎ ꯅꯠꯇ꯭ꯔꯦ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯦ ꯃꯤꯗꯤ ꯀꯔꯣꯔꯄꯇꯤ ꯑꯣꯏꯈ꯭ꯔꯕꯅꯦ ꯀꯔꯣꯔꯄꯇꯤ ꯅꯨꯡꯉꯥꯏꯔꯤꯍꯦ ꯅꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯇꯣꯅꯥꯎꯗꯒꯤ ꯁꯦꯟꯒꯗꯨ ꯈꯔ ꯄꯨꯔꯨꯔꯣꯗꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯔꯒ ꯑꯃꯨꯛ ꯀꯣꯟꯅ ꯁꯤꯡꯂꯒ ꯂꯣꯏꯔꯦ ꯑꯣ ꯀꯥꯏꯗꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤ ꯅꯪꯅ ꯌꯥꯔꯛꯂꯣꯏ ꯍꯥꯏꯗꯅ ꯄꯨꯗꯕꯒꯤ ꯋꯥꯅꯤ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯔꯤꯅꯤꯀꯣ ꯇꯥꯔꯤꯁꯦ Hello, sir. Hello, Thokpa. Bandu yam kalle haine. Hoi, sir. I sum mawang yenga khara koithok koisin toroga yonaba sum honazarage, sir. Ado nang min na khardi singko. Lambi da chaitu watu paiba mayam ama lei haine pautai. Hoi, phare sir. I thamjarage, sir.
ꯌꯥꯝꯕ ꯑꯩ ꯒꯥꯔꯤꯗꯣ ꯂꯝꯕꯤꯗ ꯌꯥꯈꯤꯗ꯭ꯔꯦ ꯒꯥꯔꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯁꯨ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯁꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗ ꯌꯥꯎꯖꯒꯦꯕ ꯍꯣꯏ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯑꯩ ꯑꯣꯐꯤꯁꯀꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯒꯗꯧꯗꯤ ꯂꯩꯅꯦ ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯟꯒꯗꯕ ꯂꯩ ꯅꯪ ꯃꯗꯨ ꯌꯥꯒꯗ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯜꯂꯛꯑꯕꯅꯤꯅ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯍꯣꯏ ꯀꯥꯈꯠꯄꯤꯔꯣ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ ꯑꯩ ꯃꯤꯡ ꯆꯤꯡꯈꯩ ꯑꯣ ꯑꯩꯒꯤꯅ ꯊꯧꯕ ꯑꯗꯣ ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯑꯝꯕꯅꯣ ꯑꯩꯁꯦ ꯏꯃꯥꯟꯅꯕꯒꯤ ꯄꯣꯠ ꯑꯃ ꯊꯤꯜꯂꯛꯑꯝꯕꯅꯤ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯂꯝꯕꯤꯗ ꯒꯥꯔꯤꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯉꯁꯤꯁꯦ ꯒꯥꯔꯤꯁꯨ ꯑꯃꯠꯇ ꯆꯦꯟꯗꯕ ꯆꯨꯝꯃꯦ ꯈꯨꯗꯛꯇ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯒꯥꯔꯤ ꯑꯝꯇ ꯂꯥꯛꯂꯔꯣꯏ ꯑꯣ ꯑꯗꯨ ꯉꯥꯏꯀꯣ ꯉꯁꯥꯏ ꯅꯪ ꯂꯩꯔꯛ ꯆꯪꯉꯤꯗꯣ ꯀꯩꯗꯧꯕ ꯆꯪꯕꯅꯣ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯄ ꯁꯨꯝ ꯆꯪꯉꯝꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯑꯗꯨ ꯂꯩꯔꯛꯇꯨ ꯃꯄꯥꯟ ꯊꯣꯛꯄ ꯆꯪꯉꯨꯕꯅꯦ ꯍꯥꯏꯕ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯗ ꯎ ꯃꯌꯥꯝ ꯍꯧꯔꯤꯗꯨꯗ ꯌꯣꯄꯤ ꯌꯨꯡꯕ ꯎ ꯑꯃ ꯌꯥꯎꯔꯤꯕꯅꯦ ꯃꯗꯣ ꯌꯥꯝ ꯍꯩꯅꯕ ꯎ ꯑꯃꯅꯤ ꯑꯗꯨ ꯌꯣꯄꯤ ꯌꯨꯡꯕ ꯎ ꯄꯥꯝꯕꯤ ꯍꯥꯏꯕ ꯃꯗꯨꯗ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯩꯅꯣ ꯎ ꯄꯥꯝꯕꯤꯗꯤ ꯃꯈꯣꯡ ꯆꯪꯉꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅꯦ ꯑꯃꯠꯇ ꯃꯊꯣꯡ ꯃꯔꯝ ꯆꯥꯅ ꯍꯤꯡꯅ ꯍꯜꯂꯛꯇꯦ ꯑꯃꯠꯇ ꯃꯐꯝꯗꯨ ꯆꯪꯉꯨꯕ ꯃꯤꯁꯤꯡꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯤꯈꯤꯕꯁꯦ ꯃꯤ ꯃꯁꯤꯡ ꯌꯥꯝꯃꯕꯅꯦ ꯃꯗꯨ ꯋꯥꯔꯤꯒꯤ ꯋꯥꯅꯤꯗ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯈꯠꯂꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯕ꯭ꯔꯦꯟ ꯑꯩ ꯍꯥꯏꯔꯤꯁꯦ ꯁꯦꯡꯂꯕꯅꯦ ꯃꯐꯝ ꯆꯪꯕ ꯃꯤ ꯐꯅꯌꯥꯝꯅꯦ ꯁꯤꯈ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯈꯨꯁꯤ ꯆꯞ ꯃꯥꯟꯅꯕꯅꯦ ꯑꯗꯨꯗꯤ ꯁꯥ ꯀꯩꯅ ꯍꯥꯠꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯕꯨꯠ ꯕ꯭ꯔꯦꯟ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯐꯪꯕ꯭ꯔꯅꯦ ꯁꯥ ꯀꯩꯅ ꯍꯥꯞꯄ ꯅꯠꯇꯦ ꯇꯝꯊꯤꯕ ꯊꯋꯥꯏ ꯑꯃꯅꯅꯦ ꯃꯐꯝꯗꯨ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯜꯂꯛꯄꯗꯒꯤ ꯑꯃꯥꯏꯕ ꯑꯃꯅ ꯉꯁꯥꯏ ꯅꯪꯅ ꯆꯪꯕꯗ ꯂꯩꯍꯧꯕ ꯎꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯗ ꯑꯆꯧꯕ ꯌꯣꯄꯤ ꯑꯃ ꯌꯨꯡꯁꯤꯜꯂꯒꯅꯦ ꯊꯋꯥꯏ ꯑꯗꯨ ꯃꯐꯝꯗꯨꯗ ꯇꯥꯁꯤꯜꯂꯒ ꯈꯣꯝꯖꯤꯜꯂꯒ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯕꯅꯦ ꯃꯗꯨꯒꯤ ꯌꯣꯄꯤꯗꯣ ꯃꯗꯨ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗꯅꯦ ꯊꯋꯥꯏ ꯑꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯣꯏꯅꯤ ꯌꯣꯠꯄꯤ ꯍꯥꯏꯕ ꯊꯋꯥꯏ ꯑꯗꯨꯝ ꯊꯣꯛꯂꯛꯂꯕ ꯃꯐꯝ ꯃꯇꯝ ꯂꯩꯇꯦ ꯃꯍꯥꯛꯅ ꯊꯣꯛꯂꯛꯅꯤꯡꯕ ꯃꯐꯝꯗꯅꯦ ꯍꯦꯛꯇ ꯊꯣꯛꯂꯛꯄ ꯌꯥꯏ ꯑꯌꯨꯛ ꯍꯥꯏꯕꯝ ꯂꯩꯇꯦ ꯅꯨꯡꯗꯥꯡ ꯍꯥꯏꯕꯝ ꯂꯩꯇꯦ ꯑꯗꯨꯗꯤ ꯊꯋꯥꯏ ꯑꯗꯣ ꯑꯩꯅ ꯂꯧꯊꯣꯛꯂꯝꯃꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣ ꯌꯣꯠꯄꯤ ꯑꯗꯣ ꯑꯩꯒꯤ ꯕꯦꯒ ꯌꯥꯟꯁꯤꯟꯕꯗ ꯇꯥꯔꯛꯑꯦ ꯑꯩꯅ ꯑꯃꯨꯛ ꯌꯨꯡꯖꯟꯒꯦ ꯇꯧꯕꯗ ꯌꯥꯗꯕꯗꯨꯗ ꯑꯗꯨꯝ ꯊꯅꯝꯃꯦ ꯀꯩꯅꯣ ꯅꯪ ꯉꯥꯎꯔꯕꯣ ꯂꯝꯃꯩ ꯃꯩ ꯀꯩꯗꯣꯏꯅꯣ ꯅꯪꯅ ꯌꯣꯄꯤꯗꯣ ꯀꯔꯤ ꯁꯠꯇꯣꯛꯃꯤꯅꯣꯕ ꯇꯝꯊꯤꯔꯕ ꯊꯋꯥꯏꯗꯨꯅꯅꯦ ꯃꯤꯁꯦ ꯃꯊꯪ ꯃꯊꯪ ꯑꯃꯨꯛ ꯍꯥꯞꯄ ꯍꯧꯔꯛꯂꯅꯤ ꯃꯗꯨ ꯊꯥꯖꯔꯨꯅꯨꯗ ꯏꯌꯥꯝꯕ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯕꯨꯠ ꯕ꯭ꯔꯦꯟꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯁꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯅ ꯑꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯟꯕ ꯉꯝꯕꯅꯦ ꯊꯋꯥꯏ ꯑꯗꯣ ꯃꯍꯥꯛꯅ ꯑꯣꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯟꯕ ꯉꯝꯗꯦ
Hello sir, ai haina ki mafam do yausilakle. Ai call arubam lai. Ngakatang pamiramo. Hoi iyamba. Ai thun halakani. ꯑꯩꯒꯤ ꯃꯤꯡ ꯆꯤꯡꯈꯩ ꯀꯧꯏ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯄꯣꯠ ꯑꯃ ꯊꯤꯟꯕ ꯂꯥꯛꯑꯝꯕꯅꯤ ꯑꯗꯣ ꯂꯝꯕꯤꯗ ꯒꯥꯔꯤꯗꯣ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯏꯌꯥꯝꯕꯒꯤ ꯒꯥꯔꯤꯁꯤꯗ ꯌꯥꯎꯔꯛꯑꯝꯕꯅꯤ ꯄꯨꯡꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯅꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦꯀꯣ Hello. ꯊꯧꯕ ꯅꯪꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯅꯨꯄꯥ ꯑꯃ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯇꯥꯔꯕ꯭ꯔꯣ? Ai tade. ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯊꯥꯔꯛꯀꯦꯀꯣ. Hoi. ꯊꯦꯡꯉꯦ ꯍꯟꯅꯕ ꯇꯧꯔꯁꯦ